Thobal District Police na sahi sudana gari thauba mahiroi mathakta drive chathagadawre. Thobal Police Station na konba mafamsingda Motor Vehicle Act thugaiduna school amasung college ke mahiroi singna sahi sudana gari thauba singi mathakta drive chatharagani haina Thobal District SP na thokpa zerol amagi matungina lakleba December 9 ningthokaba numittagi chathaba hauragani haire. Drive sida Motor Vehicle Act thugaiduna gari thauba license paidana gari thauba sahi sudriba mahiroi singna school amadi college satpada gari thauba na chingba yengsangane. Police na paikhalakliba thaba sida mahiroi singi mama mapa yauna mateng pangbinaba Thobal SP Manoj Prabhakarna appeal tawrakle. Ukhrul District ta ka hena ingbudagi untare. Hauzik ningtham tha matam asida Manipur gi Ukhrul District ta ingbagi sang noma gi hengalakpadagi ayuki matamda untare ngase yuk phawbuda Ukhrul District ta ingbagi sang asi Celsius degree taruk oiki haidi sahi khudinga yengnabada handak ningtham tha asida Ukhrul District ta ingbagi sang hengalakle ingbadagi mafam adugi miyamna awaba mayoknaba hore haidi. IMD gi report matungina Manipur, Nagaland, Meghalaya, Assam, Mizoram, Tripura, Himachal Pradesh amasung Odisha da laklaba numit nini asida leisil kungna thaba amade miyamna ingbagi awaba mayoknagani haide. Weather report asing matungina Haryana, Chandigarh, Delhi, Jharkhand, Odisha amasung Punjab da ngasika hena ingbagi phibamda leigani haide. Khongjong Kaitel contractor amasung mari lenaba department saba loire haina khangalabasu ngasi phawba seasonaba yadna leire haide. Kumja 2022 dagi saba haukiba Khongjong Kaitel asai contractor amasung mari lenaba department saba loire haina khangalaklabasu ngasi phawba seasonaba yabagi phibamda leitriba ase lengak na miyeng sangbiyo haina Fatherland Patriots Memorial Club Khongjong gi maikidagi phongdorakle. Hiramasagi matang da club asigi secretary sapam olena phongdorakibada Khongjong Kaitel asi matamga sunaba maongda sanabagi damak kumja 2021 da sidoklaba matung kumja 2022 da saba haukrabasu ngasi phawba sizinaba yabagi phibamda leitre. Hiramasagi matang da mari lenaba department da kyara khangan khrabasu phan leite maramaduna hauzik sariba asi loire haina contractor amadi mari lenaba department khangalaki haide. Mahana makhatana hai Kaitel asi sadringai mamangda yekhiba drawing aduga yamna khenaba maong amada sarake masida toilet ki outlet drain singbasu amata hapte haukiba sahi marirom asi ima event singna lambi ki sidaida nungsa awaba mayoknaduna potpham phamduna lakibane. Thobal District ki Deputy Collector da iba serol ama piduna wakat pasu laikre PR lenga sidasu athubada miyeng sangbiyo haina Praja Board Club amadi mera paibi singnasu taksile haide. Amronda hauzik oiriba Khongjong Kaitel asigi matangda mafam aduda pofam phambi mayamnasu pendaba wafam kiyasu phongdorakhe. Oza kunmathoi leigadabati Baisong Government School da Oza mari khak leibadagi mahiroi sing mapung phana Lairiktam fangdre haide. Oza kunmathoi sanction post leirabasu sumnatagi Oza mari khak na mahiroi Sahunga marfubu Lairik takpi tamibana maram oiraga Kangpokpida leibati Baisong Government School gi mahiroi singna awatpo Oza sing khudak thabiraknaba dabi tawduna Khongjang changsinkhre. Khongjang aduda saruk yakiba mahiroi singna pendaba wafam sing iba placard sing sizinakhe. Khongjang aduda saruk yakiba mahiroi edi dahalna phongdokibada kumja 2025 tagi Manipur lengakta aiba serol piduna awatpo Oza sing happy na bahajakhiba leire adubo ngasi phawba thabakta onthokpidre. Somnagi Oza mari khakna mahiroi sing lairik takpada mapung phadabadagi mahiroi sing school karaklaga lairik tamdana yumda hanba yaure. Mahiroi singna internet ki khuthangda lairik ki khangadaba sing pajare karigumada ahya isamak lower class sing gi mahiroi sing lairik takpiba phawba yaure. Ti Baisong gi volunteer singna lairik takpiba su yawi makoisu matam kharagi oina takpibane. Hauzik mahiroi singi exam matam yoksilakpana kari thoklagadabano haiba tamba ngamdre hainasu phongdorakhe. Hingsa gi thabak sing chathabak gang khutpu amagi mioi 13 Delhi Police na phagatkhre haire. Delhi Police na National Capital Region gi manak nakpa tongan ba mafam singda chathaba hingsa gi thabak singda jenabani haiba gang khutpu amagi mioi 13 phagatpa ngamkhre. Delhi Police ki personnel Chanipan Yankei romna ngarang athengba ahingda chathakiba operation amagi makhada mioi sing asi phagatpa ngamkhibane.
Delhi Police na hai phagalaba myoising adu michamsingdagi namduna sel khaiba aini yadaba maongda nongmai karbar tawba drug trafficking amadi huran chinthi gi thaboksingda senaba singne phagalaba myoising asidagi pistol taranipan live cartridge nifumdoi bulletproof gari ani saka ani gi gari ahum mobile phone samaga kungani thoi wireless set ani sel oina lupa lakh tara amadi nisagi polam gram satruka yankhai phagat pangam khe Delhi Police na hiram asige matangda Arm Act NDPS Act amadi Excise Act ki makhada case tara taruk lokhale haire Miyam Mipainare haire Manipur gi atenba working season manungda PMGSY Phase 3 ki thabak suba ngamlaroidra haibagi matangda Miyam na mipaiba phaunare Phase asigi manungchana lambi nakalda khundariba singna atopa matamda lambi semhanba pamle Ministry of Rural Development gi senthang makhada tangkak naina PMGSY gi makhada lambi semnaba Manipur gi oina lupa crore 629.87 kai tharakrabasu tender tawbada jayatnaba lakpadagi lambi semdana lairiba sida maike kyadagi lambi asi semnaroidra haibagi mi paiba phaunare haire tangkak ani thokna scheme asigi makhada sanction tawrakhiba senphamna tampak amadi singi district singi manung hanjinba mafam sing yauna lambi semagi thorang lokhatkadabane haujuk phawba tender tawba ngamdabadan haujuk phawba tender tawba ngamdabada pendaba phongdoknarakle 2036 da Olympic Games India da pangthoklaba yai haire Kumja 2036 da pangtokadoriba Olympic Games India da pangtokpagalorena Gujarat ke Ahmedabad na hosting right phanglaba yai haibagi thajaba Union Home Minister Amit Shah na phongdokre lagliba kumja 2030 da pangtokadoriba Commonwealth Games ki yum India na oiba official oina laukthokpa leikibane Ahmedabad Sanasat Khel Mohasab loisinbagi thoramda saruk yakhiba Union Minister Amit Shah na Ahmedabad City na lakliba sahi khara asida hena sauba malemgi stage samagi damak sem sapam thoi numit humni gi khongsata hoje Ahmedabad ta leiriba Amit Shah na makhata na haikibada Kumja 2036 fawbada city asina national amadi international gi thak ta pangthokpa mega event kya gi yumbu oiraba yai haidiba pangthokadoriba mega event sing asi maroina Kumja 2036 Olympic Games ki damak yumbu oibada mateng oina bane sana khonabagi lamda center na senthang thada ba hengalakpagi matangda paladuna Kumja 2024 da India ki oina sports ki budget lupa crore sanipan oirambadu chatliba sahi 2025 asida lupa crore listing mari de hengatuna athletes singi facility amadi support system da phanghanbaga loinana sanaroi sin training pibadasu hanadagi phagat pangam le haike Indigo gi wathok marakta khudung chaba lohhandana by aeroplane ticket ki mamal lengakna nauna lepkhre hare kilometer sawnga phawba paibagi atongma lupa lising taret ka sawnga kilometer sawnga dagina lising ama phawba paibagi mamalna lupa lising taraga ni thoi kilometer lising ama dagina lising ama sawnga phawbagina lupa lising taramanga amade kilometer lising ama sawnga dagi henba singna lupa lising taranipan haina mamal lepkhre hare